ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯁꯤꯗꯤ ꯃꯥꯏꯕ ꯈꯦꯂꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯃꯉꯥꯜꯂꯩꯕꯤꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯔꯛꯄ ꯄꯣꯠꯁꯛ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯦꯂꯦꯟꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯆꯤꯡꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯍꯦꯛꯇꯨꯅ ꯃꯉꯥꯜꯂꯩꯕꯤꯗ ꯇꯠꯇꯅ ꯄꯤꯔꯝꯕ ꯂꯩ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯁꯨ ꯂꯩ ꯃꯈꯜ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯥ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ ꯂꯩ ꯃꯈꯜ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯠꯇꯅ ꯍꯦꯛꯄ ꯉꯝꯕ ꯂꯩ ꯅꯠꯇꯦ꯫ ꯄꯣꯠꯁꯛ ꯑꯁꯤ ꯈꯦꯂꯦꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯈꯦꯂꯦꯟ ꯍꯤꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯈꯦꯂꯦꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯖꯔꯝꯃꯤ꯫ ꯂꯩ ꯑꯗꯨꯁꯨ ꯃꯉꯥꯜꯂꯩꯕꯤꯅ ꯃꯄꯥꯟꯗ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯕꯗꯨ ꯄꯨꯔꯦꯟꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯨꯕꯗꯒꯤ ꯂꯩ ꯑꯗꯨ ꯑꯃꯨꯛ ꯈꯨꯡꯀꯠꯂꯒ ꯄꯨꯔꯦꯟꯅ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯩ ꯑꯗꯨꯁꯨ ꯄꯨꯔꯦꯟꯅ ꯃꯅꯝ ꯅꯝꯃꯨꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯅꯤꯜ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯈꯦꯂꯦꯟꯒꯤ ꯃꯅꯥꯇꯣꯟ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯗꯨ ꯄꯨꯝꯕ ꯄꯨꯔꯦꯟꯗꯤ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯄꯨꯔꯦꯟ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯄꯨꯔꯦꯟꯅ ꯑꯗꯨꯝꯅ ꯂꯩ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯉꯥꯜꯂꯩꯕꯤꯅꯁꯨ ꯊꯣꯔꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯁꯥꯗ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯃꯤꯕ ꯃꯤꯅꯥꯏ ꯑꯗꯨ ꯀꯧꯔꯒ ꯃꯉꯥꯜꯂꯩꯕꯤꯅ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯂꯩꯁꯤ ꯀꯅꯥꯅ ꯌꯨꯝ ꯑꯁꯤꯗ ꯊꯤꯜꯂꯛꯑꯝꯃꯤ? ꯌꯥꯝꯅ ꯊꯨꯅ ꯂꯩ ꯑꯁꯤ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯎꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯅꯤ꯫ ꯃꯥ ꯍꯤꯡꯂꯤ ꯄꯣꯠꯁꯛ ꯑꯁꯤ ꯃꯥꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜꯂꯩꯕꯤ ꯃꯁꯥꯗ ꯏꯊꯛ ꯊꯛꯀꯠ ꯃꯄꯤ ꯔꯥ ꯆꯦꯟꯗꯨꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯀꯞꯄꯝꯃꯤ꯫ ꯄꯨꯔꯦꯟꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯗꯁꯨ ꯄꯨꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯁꯥꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯕꯣ? ꯂꯩ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯑꯒꯦ? ꯌꯨꯝꯁꯤꯒꯤ ꯃꯄꯥꯟꯗ ꯇꯥꯔꯝꯕꯗꯒꯤ ꯑꯩꯅ ꯈꯨꯡꯀꯠꯂꯒ ꯃꯅꯨꯡꯗ ꯅꯪ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯂꯩꯅꯤ꯫ ꯑꯩꯅꯁꯨ ꯂꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯕꯕꯥꯅ ꯂꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯇꯝꯕꯤ꯫ ꯃꯁꯤꯒꯤ ꯂꯩꯁꯦ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ, ꯃꯤꯅ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝꯗ ꯄꯥꯜꯂꯤ ꯍꯥꯏ꯫ ꯂꯩ ꯑꯁꯤꯁꯨ ꯃꯥꯏꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕ ꯃꯤꯇꯅ ꯃꯈꯣꯏꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝꯗ ꯇꯥꯡꯅ ꯁꯤꯖꯤꯟꯅꯕ ꯂꯩꯅꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯩ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯈꯪꯉꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯑꯁꯤꯗꯤ ꯀꯅꯥꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯏꯕꯅꯣ? ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯩ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯅ ꯊꯅꯝꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯄꯨꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ ꯂꯩ ꯑꯁꯤ ꯀꯅꯥꯅ ꯊꯝꯃꯝꯕꯅꯣ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯑꯩꯅ ꯃꯤꯑꯣꯏ ꯑꯃꯗꯤ ꯎꯍꯧꯈꯤ꯫ ꯃꯤꯁꯛ ꯑꯗꯨꯁꯨ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯀꯣꯟꯅꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯌꯨꯝ ꯑꯁꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯍꯥꯏꯗꯅ ꯄꯨꯔꯦꯟꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯗꯨꯅ ꯊꯕꯛ ꯁꯨꯅꯕ ꯊꯝꯃꯤꯕ ꯃꯤꯅꯥꯏ ꯑꯗꯨꯗ ꯃꯉꯥꯜꯂꯩꯕꯤꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯂꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯈ꯭ꯔꯣ, ꯑꯗꯨꯒ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯎꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯔꯒ ꯂꯥꯞꯅ ꯍꯨꯟꯇꯣꯛꯅꯕ ꯆꯠꯈꯤ꯫ ꯄꯨꯔꯦꯟꯅꯁꯨ ꯃꯉꯥꯜꯂꯩꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯅꯁꯨ ꯄꯨꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯤ ꯆꯨꯝꯂꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯅ ꯁꯤꯈ꯭ꯔꯦ ꯈꯜꯂꯤꯕ ꯈꯦꯂꯦꯟ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯑꯩꯅ ꯈꯟꯕꯗ ꯏꯄꯥꯝꯂꯣꯝꯒꯤ ꯁꯥꯒꯩ ꯑꯗꯨꯁꯨ ꯍꯟꯗꯛ ꯑꯋꯥꯕ ꯇꯥꯈꯤꯕꯗꯨ ꯈꯦꯂꯦꯟꯒꯤ ꯀꯜꯂꯕ ꯃꯍꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯁꯤꯡꯅꯅꯤ꯫ ꯑꯑꯣꯏꯅꯅ ꯃꯥꯅ ꯁꯥꯒꯩ ꯑꯗꯨꯕꯨ ꯇꯨꯝꯅꯕ ꯁꯤꯜꯂꯛꯄ ꯈꯨꯠꯁꯦꯝ ꯊꯧꯔꯥꯡꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ, ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯌꯧꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ꯫ ꯋꯥꯍꯩ ꯑꯁꯤ ꯃꯉꯥꯜꯂꯩꯕꯤꯅ ꯄꯨꯔꯦꯟꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯨꯔꯦꯟꯅꯁꯨ ꯃꯉꯥꯜꯂꯩꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯈꯦꯂꯦꯟ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯑꯅꯤ ꯈꯜꯂꯤꯕꯗꯨ ꯑꯩꯅ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ
ꯈꯦꯂꯦꯟꯕꯨ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯀꯅꯤ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯈꯦꯂꯦꯟꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯇꯪꯈꯥꯏ ꯑꯃ ꯀꯩꯔꯦꯜ ꯂꯥꯛꯄꯗ ꯁꯤꯟꯅꯊꯣꯛꯀꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯁꯨ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯦ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯕꯨꯝ ꯅꯥꯝ ꯑꯃꯠꯇ ꯁꯣꯛꯍꯜꯂꯣꯏ ꯑꯩꯅ ꯍꯤꯡꯉꯤꯕ ꯃꯈꯩ ꯅꯪ ꯋꯥꯒꯅꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯅ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯉꯥꯂꯩꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯉꯥꯂꯩꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯂꯩꯔꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯂꯩꯖꯔꯤꯕꯗꯨ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯦꯟꯅ ꯆꯤꯡꯅꯔꯝꯃꯤ ꯈꯦꯂꯦꯜ ꯑꯃꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄ ꯃꯁꯥ ꯑꯃꯠꯇꯔꯥ ꯅꯠꯇ꯭ꯔꯒ ꯈꯦꯂꯦꯟꯒꯤ ꯊꯥꯗꯣꯛꯄ ꯃꯤ ꯑꯣꯏꯗꯣꯔꯤꯕꯔꯥ ꯍꯥꯏꯗꯅ ꯃꯉꯥꯂꯩꯕꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯃꯉꯥꯂꯩꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤꯉꯩ ꯄꯨꯔꯦꯟ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗ ꯃꯤꯍꯤꯡꯒꯨꯝꯕ ꯃꯅꯝ ꯑꯍꯤꯡꯕ ꯄꯣꯠꯁꯛꯁꯤꯡꯕꯨ ꯆꯥꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯗꯨꯝꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯄꯨꯔꯦꯟꯅ ꯃꯉꯥꯂꯩꯕꯤꯗ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯑꯩ ꯂꯩꯔꯤ ꯍꯥꯏꯔꯝꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥ ꯃꯁꯥꯕꯨ ꯂꯦꯞꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯝꯊꯤꯔꯕ ꯌꯦꯡꯕꯗ ꯀꯤꯔꯕ ꯁꯛꯂꯣꯟ ꯑꯃ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯈꯤ ꯃꯗꯨꯗ ꯄꯨꯔꯦꯟꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯈꯪꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤ ꯃꯥꯅ ꯑꯃꯨꯛ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯑꯃꯨꯕ ꯏ ꯈꯔ ꯆꯦꯟꯊꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯟꯒꯤ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯃꯅꯥꯇꯣꯟꯗꯒꯤ ꯆꯦꯟꯊꯔꯛꯏꯕ ꯏ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯑꯝꯃꯤ ꯏ ꯑꯗꯨꯁꯨ ꯃꯅꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯔꯝꯃꯤ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯥ ꯉꯥ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯏ ꯑꯃꯒꯨꯝ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯟꯁꯨ ꯃꯥ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯉꯥꯂꯩꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯁꯨ ꯂꯩ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯑꯝꯃꯤ ꯃꯥ ꯃꯁꯥꯁꯨ ꯑꯍꯣꯡꯕ ꯀꯔꯤꯅꯣꯃ ꯇꯧꯔꯛꯀꯗꯣꯔꯦ ꯈꯪꯖꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯉꯥꯂꯩꯕꯤꯗꯗꯤ ꯇꯝꯊꯣꯛꯑꯝꯈꯤꯗꯦ ꯑꯣꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯃꯥ ꯃꯁꯥꯅ ꯃꯥꯌꯣꯛꯅꯒꯅꯤ ꯃꯁꯤꯒꯤ ꯐꯅꯕ ꯄꯥꯝꯕꯩꯁꯨ ꯃꯁꯥꯅ ꯊꯤꯖꯒꯅꯤ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯏ ꯏꯃꯨꯡ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯜ ꯂꯥꯡꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯛꯊꯣꯛ ꯊꯣꯔꯛꯈꯤꯗꯦ ꯃꯉꯥꯂꯩꯕꯤꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ ꯁꯦꯔꯛ ꯑꯗꯨꯗ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯃꯉꯥꯂꯩꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯄꯨꯔꯦꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤ ꯉꯁꯥꯏꯗꯒꯤ ꯊꯥꯡꯇꯣꯛꯑꯒ ꯂꯩꯔꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯆꯪꯉꯒ ꯃꯥꯕꯨ ꯀꯧꯔꯨꯆꯣ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯏꯪꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯔꯦꯟꯕꯨ ꯀꯧꯔꯨꯅꯕ ꯆꯠꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯉꯥꯂꯩꯕꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯥ ꯑꯣꯏꯅ ꯀꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯉꯥꯂꯩꯕꯤ ꯄꯨꯔꯦꯟꯕꯨ ꯀꯧꯔꯨꯅꯕ ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯔꯦꯟꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯒꯦ ꯒꯦ ꯅꯣꯝꯃꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯂꯩꯕꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯄꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯟꯗꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯀꯣꯛꯇꯨꯅ ꯃꯈꯥꯗ ꯂꯨꯛꯊꯔꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯉꯥꯂꯩꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ ꯃꯗꯨꯗꯒꯤ ꯃꯉꯥꯂꯩꯕꯤꯅ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯕꯕꯥꯁꯨ ꯆꯥꯕ ꯍꯧꯈ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯃꯉꯥꯂꯩꯕꯤꯅ ꯄꯨꯔꯦꯟꯗ ꯃꯁꯥ ꯁꯣꯛꯀꯦꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯄꯨꯔꯦꯟ ꯃꯈꯥꯗ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯃꯀꯣꯛꯇꯨ ꯁꯠ ꯂꯥꯎꯅ ꯍꯥꯏꯒꯠꯂꯛꯈꯤ ꯄꯨꯔꯦꯟꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯝꯃꯤ ꯃꯃꯤꯠꯁꯨ ꯉꯥꯡꯂꯩꯅꯔꯒ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯉꯥꯂꯩꯕꯤꯁꯨ ꯄꯨꯔꯦꯟꯕꯨ ꯎꯕꯗ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯉꯥꯂꯩꯕꯤꯅ ꯄꯨꯔꯦꯟꯗ ꯗꯗꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦꯔꯥ ꯍꯪꯉꯝꯃꯤ ꯆꯦꯔꯛ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯔꯦꯟꯅ ꯃꯁꯥꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯉꯥꯂꯩꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯇꯨꯅ ꯅꯣꯛꯐꯤ ꯅꯣꯛꯐꯤ ꯇꯧꯔꯒ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯄꯨꯔꯦꯟꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯂꯩꯕꯤ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯄ ꯄꯣꯛꯈꯤ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯄꯨꯔꯦꯟꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯈꯪꯉꯝꯃꯤ ꯄꯨꯔꯦꯟꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯃꯃꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯇꯧꯔꯒꯦ ꯑꯍꯤꯡ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯄꯨꯔꯦꯟ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯆꯥꯛꯈꯨꯝꯗ ꯊꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯕ ꯆꯪꯉꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯔꯦꯟ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯄꯒꯨꯝꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯍꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩꯗꯤ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯨꯔꯦ ꯐꯔꯦꯁꯤ ꯅꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯔꯕꯣ ꯂꯥꯛꯑꯣ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯄꯨꯔꯦꯟ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ
ꯆꯥꯛꯈꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯉꯛꯄ ꯑꯃ ꯄꯣꯛꯈꯤ. ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯃꯉꯥꯜꯂꯩꯕꯤꯗ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ. "ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯅꯈꯣꯏ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ?" ꯍꯪꯉꯝꯃꯤ. ꯃꯉꯥꯜꯂꯩꯕꯤꯅ ꯑꯃꯨꯛ, "ꯕꯕꯥ, ꯀꯔꯤꯁꯨ ꯇꯧꯗꯦ. ꯃꯥ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏ. ꯕꯕꯥ ꯍꯣꯏ ꯆꯥꯛ ꯆꯥꯕꯤꯔꯨꯔꯣ" ꯍꯥꯏꯔꯝꯃꯤ. ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯨꯛ, "ꯑꯩꯈꯣꯏꯗꯤ ꯇꯣꯛꯑꯕꯅꯤ. ꯐꯔꯦ, ꯅꯪꯁꯨ ꯆꯥꯔꯨꯔꯣ. ꯃꯥꯒꯤꯁꯨ ꯑꯋꯥꯠꯄ ꯌꯦꯡꯕꯤꯔꯨꯔꯣ" ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ. ꯃꯉꯥꯜꯂꯩꯕꯤ ꯀꯥꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯨꯔꯦꯟ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯦ. ꯌꯨꯝ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯔꯛꯈꯤꯕ ꯂꯩ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯗ ꯈꯪꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯉꯥꯜꯂꯩꯕꯤ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯄꯨꯔꯦꯟꯅ ꯐꯝꯃꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯁꯝ ꯈꯔ ꯀꯦꯜꯂꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯥ ꯃꯁꯥꯁꯨ ꯄꯨꯡꯉꯛ ꯉꯛꯆꯈꯤ. ꯀꯦꯜꯂꯝꯃꯤꯕ ꯁꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯦꯟꯒꯤ ꯀꯣꯛꯀꯤ ꯁꯝꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯃꯁꯥꯅ ꯈꯪꯉꯝꯃꯤ. ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯁꯨ ꯆꯦꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯉꯥꯜꯂꯩꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕꯅ ꯌꯣꯝꯈꯤ. ꯑꯍꯤꯡ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯦꯟꯗ ꯀꯤꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ. ꯄꯨꯔꯦꯟꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. "ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ. ꯇꯨꯝꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯑꯝꯃꯤ. ꯃꯕꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ. ꯄꯨꯔꯦꯟꯗꯁꯨ ꯀꯞꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. "ꯗꯗꯥ, ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤ ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯦ. ꯅꯠꯇ꯭ꯔꯒ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ. ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯌꯨꯝ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯇ꯭ꯔꯤꯉꯩ" ꯍꯥꯏꯗꯅ ꯃꯉꯥꯜꯂꯩꯕꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯄꯝꯃꯤ. ꯄꯨꯔꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯤꯕꯗꯤ? ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪ ꯅꯁꯥꯗ ꯅꯔꯥꯟ ꯁꯤꯖꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ. ꯅꯪꯁꯨ ꯊꯧꯅꯥ ꯂꯩꯅ ꯑꯋꯥꯕ ꯇꯥꯔꯛꯀꯗꯕ ꯄꯨꯝꯕ ꯅꯁꯥꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕꯅꯤ. ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯁꯥꯒꯩ ꯑꯁꯤ ꯊꯧꯅꯥ ꯐꯅ ꯂꯩꯔꯛꯄ, ꯃꯤꯌꯥꯝꯅ ꯏꯖꯠ ꯁꯃꯥꯟ ꯇꯧꯅꯕ ꯁꯥꯒꯩ ꯑꯃꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯥꯒꯩ ꯑꯁꯤꯗ ꯇꯤꯜꯂꯕꯅꯤ. ꯃꯗꯨꯅ ꯅꯁꯥꯗ ꯊꯧꯅꯥ ꯂꯩꯌꯨ. ꯁꯥꯒꯩꯁꯤꯒꯤ ꯏ ꯅꯪꯉꯣꯟꯗ ꯆꯦꯜꯂꯕꯅꯤ." ꯄꯨꯔꯦꯟꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯂꯩꯕꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ. ꯃꯉꯥꯜꯂꯩꯕꯤꯁꯨ ꯄꯨꯔꯦꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈꯤ. ꯑꯍꯤꯡ ꯑꯗꯨꯗ ꯃꯉꯥꯜꯂꯩꯕꯤꯕꯨ ꯄꯨꯔꯦꯟꯅ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯕꯤꯔꯝꯃꯤ. ꯇꯧꯕꯇꯕꯨ ꯄꯨꯔꯦꯟꯗꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯃꯝꯈꯤꯗꯦ. ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯑꯝꯃꯤ. ꯃꯁꯥꯗꯁꯨ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯥ ꯃꯁꯥꯁꯨ ꯈꯪꯖꯔꯝꯃꯤ. ꯃꯥꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯨꯝ "ꯃꯇꯝ ꯄꯨꯝꯕꯗ ꯁꯥꯍꯤꯡ ꯆꯥꯒꯦ, ꯃꯤ ꯆꯥꯒꯦ, ꯅꯪꯒꯤ ꯏꯃꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯂꯨ" ꯍꯥꯏꯗꯅ ꯏꯟꯁꯤꯟꯕ ꯍꯧꯔꯛꯈꯤ. ꯃꯇꯧ ꯀꯌꯥꯁꯤꯗ ꯄꯨꯔꯦꯟꯁꯨ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯃꯤ. ꯑꯗꯨꯒ ꯀꯥ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯈꯜ ꯑꯃ ꯈꯟꯖꯔꯝꯃꯤ. "ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯥꯟꯅꯗꯦ, ꯃꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ. ꯑꯍꯤꯡ ꯑꯁꯤꯗ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯗꯅ ꯄꯨꯔꯦꯟ ꯃꯥꯒꯤ ꯆꯞ ꯌꯨꯡꯕ ꯋꯥꯈꯜ ꯑꯃ ꯃꯁꯥꯗ ꯐꯤꯔꯦꯞ ꯂꯧꯖꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯁꯨ "ꯅꯪ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯨ. ꯃꯗꯨꯅ ꯍꯦꯟꯅ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ. ꯅꯪ ꯆꯠꯀꯅꯨ" ꯍꯥꯏꯗꯅ ꯋꯥꯈꯜ ꯃꯅꯨꯡꯗꯒꯤ ꯏꯟꯁꯤꯜꯂꯛꯈꯤ. ꯃꯗꯨ ꯄꯨꯝꯕ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯄꯨꯔꯦꯟ ꯃꯀꯣꯛꯇꯨꯗ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯁꯨꯖꯟꯖꯔꯝꯃꯤ. ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯁꯥꯒꯤ ꯃꯁꯝ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯐꯣꯏꯗꯠꯆꯔꯝꯃꯤ. ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯄꯨꯔꯦꯟ ꯑꯍꯤꯡ ꯑꯗꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯇꯦꯡ ꯅꯤꯖꯔꯨꯒꯦ ꯈꯟꯗꯨꯅ ꯐꯤ ꯁꯦꯠꯆꯟꯕ ꯍꯧꯔꯝꯃꯤ. ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯉꯥꯜꯂꯩꯕꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. "ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯆꯠꯂꯦ ꯍꯥꯏꯗꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯑꯩ ꯏꯁꯥꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯉꯒ ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ. ꯑꯩ ꯆꯠꯂꯨꯈꯤꯒꯦ" ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯤ ꯇꯨꯝꯕ ꯍꯧꯒꯠꯅꯔꯛꯇ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯊꯨꯝꯅ ꯊꯣꯔꯛꯈꯤ. ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ. ꯑꯗꯨꯛ ꯀꯨꯏꯅ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯄꯨꯔꯦꯟ ꯂꯥꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯉꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯈꯣꯡꯗꯅꯕ ꯃꯁꯥꯗ ナꯟꯕꯤꯒꯦ ꯇꯧꯔꯨꯕꯗ ꯁꯒꯣꯜ ꯑꯗꯨꯗꯤ ꯃꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯄꯨꯔꯦꯟꯅ ꯆꯪꯉꯛꯄꯗꯨꯗ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯃꯈꯣꯡꯅ ꯄꯨꯔꯦꯟ ꯂꯥꯛꯄ ꯇꯝꯅ ꯄꯨꯀꯥꯎꯗ ꯀꯥꯎꯔꯝꯃꯤ. ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯂꯣꯏꯖꯔꯤꯕ ꯁꯥ ꯁꯟ ꯎꯆꯦꯛ ꯎꯌꯥꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯔꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ
onduna khongami. Matau kiyasda puren sumasada pungak ngakjarami. Karino sasan uchek uyasing asina. Aibu ubada kappa khongba tawribasibo. Aisibo kaidawrabasano. Asumna tawrabade aigi imung manung asisu loina hawgalaani. Pare aigi sagol asi namduna tongkhalage. Aduga ai mafam asi thadokduna thubada chakrage haidana. Puren magi sagondugi manakta nampuda changsalami. Aduga sagol adu kanaba hek tawrakpada. Ikhang khangawdana magi sagol aduna yamna phingna purengi mathabak tamna kaurakhi. Madudagi purenso sagol aduna kaurakpadagi magi masado paithoga leimaida gyan tadana takhi. Ahing aduda mangale bisu mikap thorami. Aduga mapanda sasana khongbadu maso tarami. Onthoga yengubada sumagi nupa purendi magi manakta leiromkhide. Madudagi mangale bisu masade pa pakhat yamna phingna phuklauna hawgalami. Yumdugi ka khudimakta su puren bu koiti thirami. Mapanda su sasana khongbagi makhol amasu tarami. Matau kiyasda mangale bi magi wakhanda karigumba khara singnarakpadagi mapanda yamna thuna senthoraktuna kari tawrabasano yengami. Adubo mana sumkoina yengakpada purena gyan tadana mafam amada targa leibadu mana urakhi. Madudagi mangale bi su masade ingangangna purengi manak tamna sensalami. Aduga puren bu gyan tanaba kaptuna hawdoami. Konadi yungi miyoy singbu su mangale bina mapandagi kappaga kauthoami. Yung manungda leiriba purengi mapamamasu mangale bida mapanda kappado tarakpadagi makoy su kari tawrabasano haidana mapanda loina senthoknarakhi. Purengi oiramliba matawdo ubada makoy su pungangakhi. Konadi makoy puna purengi masadubo thangkalaga imungda pusalaknaba honarami. Matamaduda yung maduda thabak sunaba leiba miyoy aduna haipet yungi mapanda leiba mingsial amada onthokduna yenguba matamda makoyna thangiba purengi masadu akiba sakpham kanaguma miyoy amagi mitamda mingsial aduda mami tarami. Madu hek urubada yumdugi thabengkhang sunaba thamba miyoy adusu masada kibana loiki. Purengi gyan tadriba haksang aduda muk yeng mingsial aduda muk olaga yeng mamayda kwele leiduna angakpa mataw akiba mapokhi. Asumna uchin nasin puren bu mayam changdana yung manungda thangjalami. Aduga mapabong na puren bu layang na ba ahing aduda sagon tongdo na maiba makauba satkhi. Yumdugi thabak sunaba leiba miyoy aduna su mangale bida mana ngasay ukiba kiba matawadu wari tamna ba honarami. Tawbada bu mangale bidi puren gi manakta phamduna kaptuna leibadu ubada thabak sunaba thamba miyoy aduna su wafam adu kona hawdoagi hawjikti matang sararoi khalami. Adubo madi purengi masado munna yengtuna leirami. Nongalamday mikub aduda purengi mapabongna maiba mayum aduda puduna laami. Maiba duna su puren bu gyan tarak na bakkan na layengami. Adubo puren de gyan taba haibadu oirakhide masa manungda gege na heraga kaungang ba matataram khide. Matawduda mangale bidi masada yamna pakhalami. Maiba duna su purengi mapabongda sumna hairami. Ibungo purengi masasida thawai mirela masangduna magi masasida leibagumsu tawi. Masi tanthoktripo angang asi gya lakhiroi. Purengi thawai mi asi masak khangjaba thawai mirela duna sumduna thamkhre. Maduna ni mana gya laktribasi. Masigi desu yogjakrage. Masigi thabak thoramse ai tomta pangthokpa ngamloi. Aiga loinaba kangburoi kharaga ai hayeng amuk mafam asida ai soidana laksage. Maigi oiba puja ama tawduna thawai mi asi mapanda kauthoksi. Masigi deibunga purengi manakta sangthok changsin tawbirukhinu. Karigumba magi masa manungda yauriba phatraba thawai mirela sina mikap thoraktuna nakhoida onsalakpasu yai. Madu pumba purendi amata khangba nati. Purengi thawai de lapna mafam amata leikhre. Magi haksang polangsigi manakta ma lakpa ngamdre. Hayenge numista magi mathawai mamisu kauksanbirasi. Masigi de yogjarkhage hairami. Maibagi wappa maduda purengi mapapongdi pungangakhi. Aduga maibaduda mosumna hairami. Masipo aigi sanupana miyoy amatada kairaktri. Kathokpa amaga loina na masada khulasigi mateng pangtuna talaksekhibani. Isanupada natana ngasipo sagay asina kanada su aranba thaba akaiba mata tawrakhidri. Masi sagay asigi niti niyom chanabini. Adubo maran karisu leijadrabaigi amata ngaisaraba isanupasida kanana siguma thabak thoram singasi tawsinbiribano. Sagay asi pharagadi yamna phabani. Patragadi akogi yaknaba amata ngasipo ngakpiba tawdana hingna mata thamdi. Phai sagay asda karamba mathongna leiba misakno akoida singnari basi. Panama hijadu haiba misak waisanu mathongna leiba mibu waisanu singnaba haurabani na lemna mata thararoi
ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯟꯅꯒꯨꯝ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯀꯌꯥ ꯂꯥꯛꯅꯕ ꯑꯃꯨꯛꯇ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ. ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯇꯧꯕꯤꯃꯜ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯅꯤ. ꯋꯥꯍꯩ ꯈꯔꯁꯤ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯃꯥꯏꯕꯗꯨꯅꯁꯨ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯗ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ. ꯑꯩ ꯉꯝꯅꯕ ꯏꯆꯥꯒꯤ ꯊꯋꯥꯏꯁꯤ ꯀꯟꯖꯒꯦ. ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕꯗꯨꯁꯨ ꯆꯠꯈꯤ. ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯁꯨ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ. ꯆꯥꯎꯔꯕ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯥꯅ ꯑꯍꯟꯅꯤ. ꯃꯗꯨꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯅꯨꯃꯤꯠꯇꯨꯗ ꯄꯨꯔꯦꯟꯒꯤ ꯃꯄꯥꯅ ꯂꯣꯏꯅ ꯀꯧꯈꯠꯂꯝꯃꯤ. ꯂꯝꯂꯝꯁꯤꯡꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯡꯕꯨꯁꯨ ꯑꯔꯨꯕ ꯄꯥꯎꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯀꯧꯈꯠꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥ ꯇꯥꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅꯁꯨ ꯋꯥꯐꯝ ꯈꯔ ꯄꯨꯈꯠꯅꯔꯛꯈꯤ. ꯍꯟꯗꯛ ꯄꯨꯔꯦꯟꯗ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯨꯝꯅ ꯑꯆꯧꯕ ꯁꯥꯒꯩ ꯑꯃꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯄ ꯃꯥꯜꯂꯤ. ꯑꯄꯤꯛꯄ ꯁꯥꯒꯩꯅꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯔꯣꯏ. ꯑꯆꯧꯕ ꯁꯥꯒꯩꯁꯤꯡꯕꯨ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯕ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ. ꯀꯔꯤꯒꯨꯝꯕ ꯁꯥꯒꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯎꯔꯝꯂꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯁꯤ. ꯉꯁꯤꯐꯥꯎ ꯁꯥꯒꯩ ꯑꯁꯤꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯉꯛꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡꯗ ꯈꯪꯍꯟꯕ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅꯗꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯌꯥ ꯊꯥꯖꯕ ꯑꯣꯏꯔꯝꯗꯦ. ꯃꯗꯨꯅ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯨꯛ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯥꯒꯩ ꯑꯁꯤꯗ ꯑꯇꯣꯞꯄ ꯁꯥꯒꯩꯁꯤꯡꯅ ꯁꯤꯡꯅꯔꯛꯄꯗꯤ ꯃꯥꯟꯗꯦ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯀꯅꯥꯗꯁꯨ ꯀꯥꯏꯔꯨꯗ꯭ꯔꯤ. ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤꯗꯃꯛꯇ ꯏꯆꯥꯅꯨꯄꯥꯅ ꯗꯁꯥꯁꯤ ꯇꯥꯈꯤꯕ ꯃꯥꯜꯂꯤ. ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯤꯁꯛ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯁꯛ ꯈꯪꯗꯣꯛꯁꯤ. ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯗꯤ ꯑꯣꯏꯔꯣꯏ. ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯃꯥꯜꯂꯤ. ꯑꯁꯨꯝꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯋꯥ ꯇꯥꯅꯕꯗꯨ ꯃꯉꯥꯜꯂꯩꯕꯤꯅꯁꯨ ꯇꯥꯔꯝꯃꯤ. ꯃꯉꯥꯜꯂꯩꯕꯤꯒꯤ ꯋꯥꯈꯜꯗꯁꯨ ꯃꯀꯨꯕꯣꯛꯇ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯊꯣꯛꯑꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯈꯤ. ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯎꯔꯕꯗꯤ ꯃꯥꯕꯨꯗꯤ ꯁꯥꯒꯩ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯔꯛꯑꯅꯤꯁꯨ ꯈꯪꯖꯔꯝꯃꯤ. ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ. ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ. ꯃꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.